Ngasigi oiba tongan collection khara miyam de kudol tamjage lengang na IDP sing mayum da hanjalangani haikrabasu athing bapirakbadagi idil turil iroiduna lalaga changshin narure hairi PR lengat ki mekaidagi relief camp sing da lairakliba IDP sing bu chahi asigi December phawbugi manungda tangkak ahum thokna masagi mayum da hanjalangani haikibadagi khangawdana ngasi ayuk pung mapalom tarakpadagi sajiwa jel manakta hangba relief camp ta lairakliba nupi angang yauna IDP sing na masagi mapi marol sing yomduna dolai thabi pukhaw ikaw amadi yengkhumana chingba khulsingda lehauba yumsingda hanjinjaragi hairaduna lakpada police amadi CRPM na thatpadagi lebak kumai oikhre security force na thattuna thamlabasu IDP kharadi turelda iroiduna lalaga masagi mayumsingda changshin narure hairi maraktana video asibu miyeng tabiriba purmakpu taramna okchabaga loinana ikai kumnabu uchari yamlaba IDP singna khulsing asida lehauba masagi yumsingda changlagani haiduna lakpada security force na makhoibu pukhaw gaichelda thatki athengba pirakpadagi nakalani gi marakta awai akhum taunaki maduda IDP singna aikhoidi mai thadokrabasu ishagi yumda hanjindaba yade sirabasu ishagi yumda sijage haiduna lakpani haiki thodo asigi Pautabadagi Impal East District Administration gi makok thongba official sing pawba lakhi District Administration gi mekaidagi phongdokki bada hauzik dolai tabi area ase yamna sensitive oiri changlubada pamdaba thodok sing thorakpa yai hairaduna ngak senabagi damak security gi thorang sing lokhali mafam aduda CRPF ki company ama thambaga loinana amanga ta thokraba yumsing su semjin chajali haiki mayumda hanjalagani haiduna lakiba IDP singbu District Administration amadi police ki officer singna khamjinana ba khonaki adubu lengangna makhoibu hanjalangani haikra basu hauzik phawa tabakta onthokthri hairaduna khoishaunerba miyoi kunromna iril turel iroiduna lalaga masa masagi yumsingi phibam yenglukhi khulsing asida leiba mitegi lopam sing koki singna lo panba yoramle haina su pendaba phongdoknakhi iroiduna turel lalaga masagi yumsingda changsiluba miyoi kun henbagi manungda yaukhiba dolai thabi maning lekaidagi RK premna pamusingda hai aikhoi yumda changjaragi haina lakpada security na lambi da thingmadagi koithoktuna chatlaga turel lanthokhtuna yumda changlubani aikhoi di tasengna hallaroi haina lakpani adubu DC gi mekaidagi tha ani gi manungda soidana hanjalangani hairakpadagi khongjang handoktuna thorakpani aikhoina changlubada yum ayamba maina chakrabani na soaudaba yum ani khakta changlangki adubu yumsing adugi manungda potchaidi amatal heudre amasung yankhai thugaiduna amang ata thoalamle hauzik relief camp ta leiriba sel thoktabani na icha issue semba ngamdre yum leirabadi lausudana sel kharada oirabasu thokani haiki amaromda DC ga unoruba singi marakta yawba sapam angona pawmising da hai dolai thabidagi lanjilaki singi yum sanabagi sanpham chada yankhai pi ki bachahi amaga tha ani phajilakle adubu ngasi phawbada changangani hairaga changandabadagi pelakta duna ngasi IDP singna isagi yumda changjaragi haiduna lakpani DC ga wari sanaraba matungda mahaki mekaidagi tha ani ki manungda soidana silagani haibadagi yasinaba purakpani tha ani asigi manungda su hanjilandrabadi CSO amadi luchingba singa tanaduna hen akanba khongjang sangsilagani haiki makhatana khokpum damgi ising pathoktuna chenbada labuk sing thumjinkhre Churachandpur Ching Ningakhaibda Macha-Nupa Sire Mapa Hinghoure hairi None district ki khopum dam da ahan bathokpa thodok oina dam asigi ising gi imai wangkhalakpadagi dam gi phibal pathoktuna chentharakpa isingna dam asigi akoibada leiba labuk sing amasong ingkhol sing ising thumjinduna amang ata thoale hairi pawasina haibada khopum area da cheliba torel sing gi imai su khangawdana wangkhalakpadagi None area da leiriba national highway tongjai madil gi lambi sing su ising thumjinkhre kodongsa daba sing asigi mathakta mafam kharada landslide chu thokselakpadagi amukka hena awaba mayoknari hairi thodo asik ngasi ayu angan badagi hauna thorakibani chawrangna damgi phibandagi pathoktuna chanchilakpa isingna khawponggi akutpa mafam sing ising thumjin kibada natna low hectare kunthra romsu amang ata thoale hairi serak asida Churachandpur district su nimit kharni ki mamangdagi nongleptana churakpadagi Ching Ningakhaibagi thodok amada naha ama laikidraba naha adugi maming samintang chei kunga manga apokpa paugin kawi hinglep sub division gi manung chanba all faisat khuldagi ni hairi mak mapa ga loinana pamlogi loktang sangda ahing tumlingai da nong kanna churakpadagi mapa machana tumliba sangsariba mafam adu yauna singi saruk sing ningkhairakpadagi chenthakiduna trila torella tasenkibadagi kanmanga mogdana laikidabani hairi adumoinambak mahakatumi nakibu mapadi khudongthiba thodo asidagi nanthokhtuna Hinghoure hairi thodo asigi matangda phaisat khulgi kunja singna asigumba thodo asi matungda amohna thoroktana ba lengakna lokhotpa yaba thabak sing lokhotpiyo amasung pifam thokpa compensation pipiyo haina phongdokhre makhatana PK Goyal Busip secretary oina appointment pirakpada MP Bimol ihan
हाना चिन कांगलखरे प्रेसिडेंट रूल चराइरिबा ब्यूरोक्रेट पु मणिपुर केडर गी नटबा ऑफिसर ओइना थजिलकलिबा असे यामना लेबक थीबनी प्रेसिडेंट रूल सांगथबगी महुत्ता मियामगी लेंगाक अमा सेमफम थोकपनी अदुबु मियामगी मैंडेट फंगदुना मेजॉरिटी लेरबा पार्टी न कैदौबगी सेमबा ngamdabano ngamdragadi anauba mandate lobana phare hairi July 18 dagi haugadoriba parliament ki nungzumi famda Manipur gi IDP singi amasung free movement gi yauna maru oiba issue mari pukatkani hairi haukiba February 13 da 12 suba Manipur Legislative Assembly bu unlimited suspension da thamlaga tha adugi 13 dagi president rule chana halaktingai gi mangoinana chahi asigi January tha dagi matam adu da chief secretary ohelamkiba Dr. Benit Joshi bu thangdolaga Prasan Kumar Singh bu anawa chief secretary ohelakiba tha tare lom ngaida mahaki mahutta home ministry na Punit Kumar Goyal bu anoba chief secretary oina appointment pirakpada Manipur gi mihut singi maikaidagi ihan hana MP Dr. Angomcha Bimol Akoijamna masagi oiba wafam phongdoladuna Manipur cadre gi nataba officer ama thajilakli ba se yamna lebak thibani haina phongdokre wafam asinga se kasamthong top lerakta leiba masagi yumda parliament session gi mangoinana ngasi pangthokpa pawgi mifamda mangna phongdokibani MP da pawmi singna Manipur da chana halakliba president rule ase maka sangthanabagi damak handaki parliament ki nungzumi famda ayaba launaba pothorakani haibagi matangda hangbada mahakna hai isagi oinadi president rule pamde constitution sembada chauba thodang laukiba Dr. B.R. Ambedkar na phawba PR ase yamna tanga tangai fadaba matam khakta sizinnagadabani hairamlibani president rule sangthabagi mahutta popular government ama sanpham thokpani adubu luribadi miyamgi mandate pangliba amasong majority leiriba party na kari kaidobagi lengak semba ngamdribano haibasni PR haibasimak miyamna pamnadaba rule ni adubu Manipur dadi bureaucrat na chalairakliba matam asi phawbada Manipur cadre officer nataba mioi thajilakliba ase yamna lebak thibani PR makha changthanbagi matangda aigi party na kari phidep lawgadagi haibadusu yamna kanna khanari adubu miyamgi mandate ngakpa ngamdre hairabadi assembly dissolve tawraga anoba mandate amuk lawbana phare haibase aigi party gi ayamba luchingba singna hainar kani haina pongdokhi amaromda MP Bimol Makhata na hai hana sunabagi irangna maram oiraga lanjena dunu leiriba iraicha IDP singna mayum dhanjalandri phawbadi thokliba wathok asigi warisin purakle haiba yaroi handak legangna sei asigi December tha phawbada relief camp sing launch lagani amadi IDP sing hanjalanaba honari haiba laikhre hojik tha taruk phadraba ten kraba matam asida IDP sing na karamna hanjalan gadori bano haibagi matangda lengakna chapsaba wafam thamdabana chamamnaba khara leiri chamamnaba sing asi koknaba house ki floor da pukhatuna chidoknaba honaba haiba sina ahanba maru oiba issue ni IDP sing bu masage mayumda hanjalan bhaiba asidi punamak pami amadi hanjananaba su punamakna honagadabani haiki ani suba issue da IDP sing da justice pangananaba thengnagani haiki bagi matungina makoina relief camp ta leiriba punchi mahing ase khara safana amadi mioiba ama oibagi ikai khumnabaga loinana hingma ngamnaba pukatkani IDP singi matangda lenga ki chapsaba policy ama leitabana chahi ani helaklaba phawbada angang sing lairik lesu tambagi yauna hingliba mahing ase yamna maong tadana leiri mamangi session da su IDP singi punchi mahingi matangda pukhatki adubu handaksu amuk hanna follow up tawduna makhoigi mapung phaba policy ama sembinaba amasong makoida justice pangananaba taksin gani haiki ahum suba isuda Manipur gi sahi ani henbagi matam asida pre-movement leiraktriba amadi buffer zone haiduna thamjiliba asagi matangdani lengakna buffer zone leiti haidaga tokthorokpa thongdana normalize oibagi thong oiri masigi mathakta lona yadaba maongda paiba khulai mayam ama khonggatle haidaga su changthok changsen yahandriba ase lebak thibani pre-movement haiba ase lengakna mitei amasong kuki gi issue oina onthorokpa se lebak thibani masidi governance constitution amadi fundamental rights ki wapamni lengakna chapchana chalaifam thoi pre-movement haiba ase livelihood kasu samnabanina right to life kasu mari leinai adubu chahi ani hena pre-movement lehenba ngamdaba haiba asidi paliba lenga asina constitutional order lehendabani haiki aroibo ina MP na phongdokibada mahangna MP ama oina district development coordination and monitoring committee disa committee gi meeting singda thengnarakpa governance ki ahoba amadi asoiba aranba kaya pukhatkani haina phongdoladuna hairiba issue sing asigi manung chana education health amadi atai tangai fadaba infrastructure kaya gi matang dasu yauri housing Manipur da PR su leirabanina parliament ta state asigi issue sing pukhat paiba si hena matang charabani tongan tongan ba maru oiba issue mari sing asigi matangda mari leinaba question singba thajinkri masida lottery torokpa matamda yaroktrabasu zero award oirabasu issue sing asi pukhatpagi khudongchaba lawgani haina pawmising da phangdokhi pawgi mifamda saruk yakiba MLAT H location na hai July tha dagi December phawbada tangkak ahum thokna IDP singbu masage mayumda changangani haina lengaki mekaidagi phangdokhre pawasi tabadagi dorai thabi mekaidagi IDP sing na authority da chacharure adubu makhoigi mekaidagi July tha dadi ngamlaroi herakpadagi IDP singi punchida karigi damak sanari bano haina khoisaunaraba IDP sing na ngase
मखोई मयुमदा चंगसिलगे हाइना खोंजंग चंगसेनख्रे चीफ सेक्रेटरी सिनबगी चीफ सेक्रेटरी सु मणिपुर की केडर नत्तबा अमरक दौरिबा असि लेबक्चिबनी चीफ सेक्रेटरी सिलकपा हाइबा असि अनौबा अदुना मणिपुर की मरमदा खंगनब होनाबदा था कया चही कया चंगनखिगदौरिबनो हंखि हौजिंग मणिपुर थोकलिबा खना चैनब मरक असिदा मणिपुर असि मखोई मयामगी ट्रेनिंग तौफम ओहलब्रा हंगलदुना स्टेट असिदा मतौ करमना नुंसी चानब पुरकदगे हाइबना चिंगबदी मणिपुर की केडर सिंगना खंगदबनि हाइखि